Apple की tang kun gamari news update Manipur top channel lagi paukatang pizza ke myam loi fukta minasi. Gujarat ki Patan COVID-19 faraga sakhiba patient ani amuk hana positive oire. North Gujarat ki Patan district leiba hospital amada COVID-19 naba patient ani layeng duna test toroba matungda negative oire haina research toroba matungda amuk hana Apple kun gani thoida anirak subo oina test tobda positive oire. Protocol gi matung ina negative oire haiba confirm tawrabasu numit 14 gi quarantine period asi loiraba matungda sungsoi soidana test tawgadabani hairiba protocol adugi matung ina district health authority na research tawkraba patient ani adu amuk hana Darpur da leiba Patan civil hospital de admit tawki Patan gi district development officer DK Parekhana haikibada Patan civil hospital da layeng lakhiba COVID-19 gi patient mapan phaduna research tawkraba matungda Singapore da leiba quarantine facility da makatana thami quarantine period adu loiraba matung mayumda handringai da amuk hana test tawbada patient tare na negative oiraga anina positive oiba thena khibani positive oiraba patient ani adu Patan civil hospital da amuk hana admit tawkrai patient adu bolayeng liba physician amasum assistant professor Dr. Mehul Patel na haikibada asigumba development asi COVID-19 patient sing layeng bada oithokpa yai hana su makatana phungdokhi quarantine center da masa mathanta sijakrai Jharkhand ki Palamu district leiba quarantine center amada sai kungani panom suraba miyu ama masa mathanta sijakrai haina senior official amana ngasi phungdokrai Palamu gi deputy commissioner Santanu Kumar na phungdokpa matungina district sigi Gopalganj area dagi miyu edu handak to COVID-19 gi quarantine center onthokraba Leslie Ganja block panchayat bawan gi ka amagi manungda ngarang tawel ama sizinaduna tharu yalam khibane mahaki swab sample sing test tawnaba Ranchi da leiba Rajendra Institute of Medical Science da thakre amade hauzik report ngairi haina deputy commissioner phungdokle amaromda police ki paw matung ina miyu edu mathanda sijari bigi maram hauzimaki oina chapsana khangma ngamdre thagdo asugi matangna police na case ama lakhotle amadi mapung phana thigatpagi thabak satharaba matung khaktada ahenba akupa singkhang ngangmani haina su pawduna makhatana phungdoragli atopa maru eba content amana mo Pakistan ki PM Imran COVID-19 negative oikre aduga apunba case masik